कुकी लुसिंगबसिंगा MHA अहुमलक सुबोइना वरी सनाख्रे अनोबा लेंगाक सेंबदा कुकी जो MLA सिंग यावसिनबा यारोय कुकी इनपी ngarangi Brahma Mizoram border gate mayada khothoknakhibadu CNF te yawba kuki zo amasu sikre hairi relief camp da lairiba sing phase ahum thokna mayum da hanji dhalagani chief secretary Prasan Kumar California nate langjing de sai tawbani imai dress ka di maini ngarang linthoi nganbi amadi Hemanjit mangkhibagi numisu tabani maitai nupi gi jugo cha da bathakalasu nama nasan nasi yole haini ABC yengamdre nasa nupi warak piu yengbangam libra ka ama hele haina kanglipa apunno kholawgi update palli yengsin binaba laibase yam phai adubu yengsin binaba ngakta ngaibadagi thabak tawbinaba mi leraktre haina arambai tengon gi lusung puren oriba karungan da khuman gi maikaidagi phongdrokli mihatpagi maran siramba miyoy ama sahi mapan wayen chatharaba matungda courtna maralaitre haiduna lauthokre Myanmar lalhauba sing kanna khut thoknakre yamlaba Myanmar gi miyoy sing Mizoram da chansilakre hairi UPP gi kemdagi chairman khangalamdara general secretary lembana lusingba kangbuna khulai sing pukre ke homesor Surasanpur gi ITP singna tankiba demand taru ki manungda ahum thabak taon thorakpadagi khongjang suspend tawkhre hairi